우리 할 때 하이라게. 고기만 남지. 지가 하와이 잘만 남지가. 여름 낙구피 뭐라 하면 매am 끓음 나오라며 ꯑꯁꯤꯒꯤ ꯃꯊꯦꯜꯁꯦ ꯆꯒꯦꯝꯄꯣꯝꯕ ꯈꯖꯤꯡꯁꯦ ꯉꯁꯪ ꯉꯥꯡꯅ ꯐꯖꯔꯦ ꯊꯕꯤ ꯑꯃ ꯂꯩꯔꯦ ꯁꯂꯥꯗꯀꯤ ꯑꯁꯤꯒꯅ ꯁꯤꯡꯖꯨ ꯂꯩꯔꯦ ꯑꯁꯤꯒ ꯕꯣꯔꯥ ꯂꯩꯔꯦ ꯃꯊꯦꯜꯗꯤ ꯌꯥꯎꯗꯔꯦ ꯆꯒꯦꯝꯄꯣꯝꯕꯇꯅꯤ ꯆꯥꯗꯣꯏꯁꯦ ꯉꯁꯤꯁꯦ ꯑꯩꯉꯣꯟꯗ ꯆꯒꯦꯝꯄꯣꯝꯕ ꯆꯥꯕꯤꯔꯧ ꯍꯥꯏꯕꯅꯦꯕ ꯍꯋꯥꯏꯖꯥꯔ ꯄꯥꯎꯈꯣꯟꯒ ꯍꯥꯞꯄ ꯆꯒꯦꯝꯄꯣꯝꯕꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯔꯦꯈꯥꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯤꯕ ꯃꯤꯄꯨꯝ ꯄꯨꯝꯅꯃꯛ ꯔꯦꯈꯥꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯅꯧꯕ ꯏꯆꯤꯟ ꯏꯅꯥꯎꯅꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯍꯥꯟꯕ ꯊꯦꯡꯅꯕꯤꯕ ꯇꯥꯔꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯂꯥꯏꯛ ꯁꯤꯌꯔ ꯅꯨꯡꯁꯤꯕ ꯀꯃꯦꯟ ꯑꯃ ꯊꯝꯕꯤꯔꯝꯃꯨ ꯉꯁꯤꯁꯦ ꯑꯩꯉꯣꯟꯗꯅꯦ ꯆꯒꯦꯝꯄꯣꯝꯕ ꯆꯥꯕꯤꯔꯧ ꯍꯥꯏꯕꯅꯤꯀꯣ ꯆꯒꯦꯝꯄꯣꯝꯕ ꯑꯣꯏꯅ ꯄꯨꯔ ꯂꯥꯛꯑꯦ ꯈꯖꯤꯡꯒ ꯊꯥꯛꯑꯒ ꯑꯩ ꯐꯤꯗꯨꯕꯁꯦ ꯐꯝꯖꯟꯈꯔꯦ ꯑꯗꯣ ꯉꯁꯤꯁꯦ ꯆꯒꯦꯝꯄꯣꯝꯕꯒꯤ ꯀꯩꯅꯣꯁꯦ ꯔꯦꯁꯤꯄꯤꯗꯤ ꯌꯥꯝꯗꯦ ꯑꯩꯅ ꯈꯔ ꯅꯝꯕꯅꯦ ꯑꯁꯤꯅꯅꯦ ꯑꯩꯅꯦ ꯕ꯭ꯂꯣꯛꯇ ꯑꯣꯏꯅ ꯑꯗꯨꯝ ꯍꯥꯞꯄꯒꯦ ꯑꯗꯣ ꯂꯥꯏꯒꯤ ꯆꯥꯟ ꯈꯨꯔꯝꯍꯧꯒꯦ ꯍꯦꯛꯇ ꯀꯥꯎꯔꯦꯀꯣ ꯑꯗꯣ ꯆꯥꯃꯤꯟꯅꯔꯁꯦ ꯑꯩꯒ ꯈꯨꯠꯀꯗꯤ ꯍꯥꯝꯃ ꯂꯥꯛꯄꯅꯦ ꯃꯌꯥꯝꯗ ꯑꯗꯨꯝ ꯆꯒꯦꯝꯄꯣꯝꯕ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯄ ꯆꯒꯦꯝꯄꯣꯝꯕ ꯆꯥꯕꯤꯔꯧ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤꯁꯨ ꯃꯌꯥꯝꯒꯤꯁꯨ ꯄꯨꯝꯅꯃꯛ ꯆꯒꯦꯝꯄꯣꯝꯕ ꯑꯣꯏꯅ ꯏꯜꯂꯛꯑꯒꯦ ꯃꯌꯥꯝ ꯆꯒꯦꯝꯄꯣꯝꯕ ꯆꯥꯃꯤꯟꯅꯔꯁꯦ ꯑꯩꯒ ꯑꯩꯗꯤ ꯏꯁꯤꯡ ꯍꯥꯟꯅ ꯈꯔ ꯊꯛꯀꯦ ꯈꯅꯥꯎꯁꯦ ꯍꯦꯛꯇ ꯀꯪꯉꯦꯕ ꯃꯌꯥꯝ ꯍꯥꯎꯔꯤ ꯍꯥꯎꯇꯦ ꯍꯥꯏꯗꯣ ꯍꯥꯏꯔꯛꯑꯒꯦ ꯆꯒꯦꯝꯄꯣꯝꯕ ꯆꯦꯡ ꯑꯅꯧꯕꯅ ꯄꯣꯝꯃꯒ ꯃꯣꯏꯅ ꯍꯥꯎꯕꯅꯤ ꯆꯦꯡ ꯑꯅꯧꯕ ꯃꯠꯇꯦꯀꯣ ꯁꯤꯗꯤ ꯍꯧꯖꯤꯛ ꯆꯦꯡ ꯑꯅꯧꯕ ꯊꯣꯛꯇ꯭ꯔꯤ ꯃꯌꯥꯝ ꯍꯥꯎꯔꯤ ꯍꯥꯎꯇꯦ ꯍꯥꯏꯔꯛꯑꯒꯦ खजिंग मैं भजा हावे हानिंगा लेते ना हाव रायो असेंग बे में मैं पाखोनी मनम से अच्छी का हवा चाय मनम से का 여름 낙구피 뭐라 하면 매am 끓음 나오라며 매am 마판이 마이디 그래 이그노르 tꯧꯕꯤꯔꯣ ꯑꯩꯅꯅꯦ ꯉꯁꯤ ꯚꯤꯗꯤꯑꯣ ꯅꯝꯃꯤꯁꯦ ꯃꯐꯝꯗꯣ ꯑꯣꯟꯊꯣꯛꯑꯕ ꯑꯩꯅꯅꯦ ꯍꯥꯏꯗꯤ ꯃꯉꯥꯟ ꯊꯣꯛꯇꯦꯕ ꯌꯥꯝ ꯍꯩꯔꯤꯕꯣ
挺主席好啊。ไอ้นี่จะกินผมจากไอ้จะกุยแล้วมันนี่กุยนะเขาเลยใช่บอกคนที่พังเดินนะบอกคนพังเดินนะจ้าแต่ปะให้ดีบอกที่จะอาลูกบราซัมหอมไอ้เจ้าพวกลูกไว้เนี่ยดูไก่นวดเต้าเลยบ่ทำจะจู้เลยบ่ให้ดีบอกงั้นที่จะเก็บผมไปใช้ในจะหูเนี่ยจะหูกระหาไปหาเลยดูนะก็จริงๆจะขันดวงกันง่ามมาดูนะ
Ay, sa nuna mo, kita mo ude. Ay, humaan ka na. Kaya na to, wala pen mo kakalaba. Uji ki matam se, uji pen tha dara. Akatang sagum to. Thare ingum to. Dugi matam ne, uji se. Lek theo kìa. Lek theo kìa. Mẹ em, chắc em bún bơi ngay xí chắc em bún bơi khóa xí đi lôi ra. Adu lôi xịt nà le xí ngà maru nì quá. Hào ra. Adu matangi dum mubang ande blok ande dum unara se ngaci di cikata mage bye.